ꯈꯣꯡꯅꯤꯡ ꯀꯥꯈꯠꯂꯒ ꯑꯂꯨꯒꯅ ꯃꯦꯠꯂꯤ ꯂꯥꯝꯃ ꯑꯩꯈꯣꯏ ꯃꯥꯃꯣꯅ ꯀꯣꯟꯗ ꯃꯃꯤꯡ ꯏꯔꯤꯅꯤ ꯃꯥꯡꯉꯁꯨ ꯀꯣꯟꯅ ꯈꯪꯅꯕ ꯍꯥꯏꯅ ꯉꯥ ꯊꯣꯡꯒꯗꯣꯔꯦꯍꯦ ꯁꯤꯗ ꯂꯩꯔꯦ ꯉꯥ ꯊꯣꯡꯕꯒꯤ ꯊꯣꯏꯅꯨ 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 ꯃꯃꯥ ꯃꯣꯔꯣꯛ ꯁꯥꯕ ꯈꯥꯡ ꯑꯩ ꯊꯔꯣꯏ ꯆꯨꯞꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯅꯦ ꯆꯤꯅꯤꯡꯗꯣ ꯂꯣꯏ ꯆꯥꯛꯊꯣꯔꯛꯑꯦꯅꯦ ꯑꯃꯗꯤ ꯈꯥꯡꯉꯝꯗꯅ ꯇꯧꯔꯤ ꯌꯣꯡ ꯃꯥꯜꯂꯨꯝꯅ ꯅꯥꯎꯆꯧ ꯍꯥꯏ ꯃꯌꯥꯝ ꯍꯣꯏꯒꯤ ꯅ꯭ꯌꯨ ꯕ꯭ꯂꯣꯛꯇ ꯇꯔꯥꯝ ꯅꯧꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯇꯤ ꯍꯌꯦꯡꯁꯦ ꯉꯁꯤ ꯗꯦꯠ 25ꯅꯦ ꯍꯌꯦꯡ 26ꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯃ ꯑꯃꯈꯛꯀꯤ ꯂꯧꯈꯠꯇꯣꯏꯅꯦ ꯑꯗꯣ ꯂꯧꯈꯠꯄꯒꯤ ꯉꯁꯤꯁꯦ ꯅꯣꯡꯃ ꯋꯥꯠꯂꯤꯕꯅꯤꯗꯅ ꯍꯌꯦꯡꯅꯤꯅꯀꯣ ꯂꯧꯈꯠꯄꯁꯦ ꯑꯗꯣ ꯉꯁꯤꯅꯤ나 ꯊꯕꯛ ꯈꯤꯇꯪ ꯌꯥꯎꯔꯨꯒꯦ ꯀꯩꯀꯩ ꯊꯕꯛ ꯂꯩꯁꯤ ꯌꯦꯡꯉꯨꯒꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯃꯃꯥꯒ ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯅꯤꯅꯦ ꯑꯃꯈꯛꯀ ꯆꯠꯀꯦ ꯇꯧꯔꯤ ꯉꯁꯤꯁꯦ ꯂꯥꯏꯁꯨ ꯂꯧꯈꯠꯀꯅꯤ ꯍꯥꯏ ꯍꯨꯏꯔꯦꯝ ꯁꯥꯒꯩꯒꯤ ꯑꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯟꯕ ꯉꯝꯃꯗꯤ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯣ ꯌꯦꯡꯁꯤ ꯑꯩ ꯌꯥꯝ ꯇꯣꯏꯅꯁꯨ ꯕ꯭ꯂꯣꯛꯁꯦ ꯁꯦꯝꯕ ꯉꯝꯗꯦ ꯊꯥꯡꯒꯠꯄ ꯉꯝꯗꯦ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯣꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯆꯠꯂꯒ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯄꯒ ꯆꯥ ꯐꯪꯉꯦ ꯑꯗꯨ ꯂꯥꯛꯀꯦ ꯆꯣ ꯂꯥꯛꯀꯦ ꯉꯥꯏ ꯇꯧꯔꯣꯏ ꯁꯤꯗꯅ ꯈꯣꯏꯗꯨꯝ ꯇꯥꯅꯕꯒꯤ ꯁꯦꯝꯔꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯂꯣꯏ ꯊꯨꯡꯕꯅꯦꯕ ꯃꯌꯥꯝ ꯂꯩꯁꯥꯕꯤ ꯌꯥꯝꯃꯟꯈꯤꯗꯅ ꯊꯕꯛ ꯀꯩ ꯍꯥꯏꯅꯤ ꯂꯩꯊꯣꯛꯅꯔꯦ ꯂꯩꯁꯥꯕꯤ ꯌꯥꯝꯃꯟꯈꯤꯗꯅ ꯆꯥꯛꯈꯨꯝꯁꯦ ꯄꯨꯔꯥ ꯄꯤꯛ ꯊꯜꯂꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤ ꯌꯦꯡꯕꯤꯌꯨ ꯊꯕꯛ ꯂꯩꯇꯕꯩ ꯐꯝꯃꯤ ꯉꯥꯛꯇꯅꯤ ꯁꯤꯗ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯃꯣꯅ ꯀꯣꯟꯗ ꯃꯃꯤꯡ ꯏꯔꯤꯅꯤ ꯃꯥꯡꯉꯁꯨ ꯀꯣꯟꯅ ꯈꯪꯅꯕ ꯍꯥꯏꯅ ꯃꯌꯥꯝꯅ ꯏꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩꯈꯣꯏ ꯃꯥꯃꯣ ꯃꯅꯥꯛꯇ ꯂꯥꯛꯄꯤꯌꯨ ꯑꯃꯠꯇ ꯏꯗ꯭ꯔꯤꯕꯣ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯇꯨ ꯁꯤꯗ ꯁꯅꯥꯕꯨꯟꯗꯁꯨ ꯏꯔꯤ ꯑꯦꯁ ꯅꯣꯃꯤꯇꯥ ꯑꯗꯒꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯏꯔꯦ ꯌꯦꯡꯉꯣ ꯀꯔꯤ ꯀꯅꯥ ꯊꯥꯡꯒꯠꯆꯒꯦ ꯍꯧꯖꯤꯛꯀꯤ ꯀꯣꯟ ꯃꯥꯟꯅꯕꯁꯤꯒꯅꯦ ꯁꯨꯃꯥꯏꯅ ꯏꯕꯅ ꯐꯩ ꯂꯣꯏꯅ ꯄꯣꯠ ꯄꯨꯝꯅꯃꯛꯇ ꯒ꯭ꯂꯥꯁꯌꯣ ꯀꯩꯌꯣ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯒ ꯃꯃꯤꯡ ꯃꯥꯟꯅꯩꯅꯦ ꯅꯣꯃꯤꯇꯥ ꯑꯩ ꯉꯁꯥꯏꯗꯩ ꯌꯦꯡꯉꯤ ꯇꯥꯗꯧꯁꯤ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯤ ꯒꯥꯔꯤ ꯆꯦꯡ ꯆꯥꯝꯒꯦ ꯇꯧꯔꯤ ꯑꯗꯣ ꯃꯁꯤꯒꯤ ꯒꯥꯔꯤ ꯍꯧꯖꯤꯛꯀꯤ ꯆꯥꯅꯕꯒꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯇꯧꯔꯤꯌꯦ ꯉꯥꯗꯣ ꯁꯣꯄꯣꯟꯅ ꯁꯤꯒ ꯃꯤꯇꯤꯡ ꯑꯂꯨ ꯑꯃ ꯆꯠꯊꯔꯤ ꯏꯕꯥꯅꯤꯅ ꯆꯥꯛ ꯊꯣꯡꯉꯤ ꯀꯩ ꯍꯥꯏꯒꯦ ꯁꯤꯒꯅ ꯏꯔꯣꯝꯕ ꯐꯨꯠꯂꯤꯕ ꯆꯥꯛ ꯊꯥꯡꯈ꯭ꯔꯦ ꯁꯤꯒꯁꯨ ꯆꯥꯛ ꯊꯥꯡꯒꯠꯇꯒꯤ ꯇꯧꯔꯤ ꯂꯩꯁꯥꯕꯤ ꯆꯥꯃꯟꯗꯅ ꯌꯦꯡꯉꯨ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯆꯥꯕ ꯈꯔ ꯐꯝꯕ ꯈꯔ ꯃꯑꯣꯡꯁꯨ ꯆꯥꯎꯔꯤ ꯅꯝꯕꯤꯃ ꯀꯟꯅ ꯃꯨꯜꯂꯛꯇꯣꯔꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯚꯥꯃꯣꯟ ꯅꯨꯄꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯆꯥꯝꯖꯔꯤ ꯉꯥ ꯊꯝꯃꯝꯕ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯆꯣ ꯄꯨꯔꯣ ꯃꯈꯣꯟꯁꯦ ꯉꯥ ꯊꯣꯡꯒꯗꯣꯔꯦꯍꯦ ꯁꯤꯗ ꯂꯩꯔꯦ ꯉꯥ ꯊꯣꯡꯕꯒꯤ ꯑꯁꯤꯒ ꯉꯥ ꯉꯧꯔꯤ ꯑꯩ ꯉꯧꯔꯤꯅꯤ ꯁꯤꯅ ꯆꯥꯛ ꯊꯤꯔꯤ ꯁꯣꯝꯗ ꯁꯤ ꯀꯌꯥꯝ ꯃꯦꯠꯂꯨꯅꯦ ꯕꯣꯝꯁꯦ ꯂꯧꯒꯦꯅꯦ ꯁꯤꯅ ꯏꯔꯣꯟꯅꯕꯒꯤ ꯃꯌꯥꯝ ꯈꯣꯡꯅꯤꯡ ꯀꯥꯈꯠꯂꯒ ꯑꯂꯨꯒꯅ ꯃꯦꯠꯂꯤ ꯂꯥꯝꯃ ꯁꯤꯅ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯒꯤ ꯇꯧꯔꯤꯅꯦ ꯉꯥ ꯃꯊꯤ ꯉꯧꯕ ꯂꯣꯏꯔꯦꯍꯦ ꯃꯅꯝꯒꯤꯗꯤ ꯉꯥꯎꯔꯦ ꯉꯥ ꯃꯊꯤꯒꯤ ꯁꯣꯝꯗ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯄꯨꯖꯥꯔꯤꯅꯤ ꯁꯤꯅ ꯍꯤꯟꯖꯥꯡꯒꯤ
아니 소민이กับมาดีอันนี้นะซากทีไปเลยเนี่ยดิข้างบนจะตั้งไงไม่ปีเจเลยไอ้คนที่จงจ่าป่ะมั้งนั่งจ้าลูกตัวทางกับผู้เราจ้าลูกตัวทางกับผู้เราอย่างจัวเบียร์วิดีโอแต่เจ้ากันเลยนะไอ้จงจ่าครับป่ะมึงไอ้จีนี่มาบ้อมจินกันแล้วเนาะ好，不然你下边面通不是？คนมายามกี่สิกตาเลยสิจิกสิกจักจ้ากี่ตัวรีบะจะได้แรงกี่จักจ้าลูกจะมายามสุริยาเลยก็ได้จานะเลยวันแต่งเลยกี่ตัวนะจ้ามาเลยเนี่ยไปกี่ตัวไปกี่กว่าจ้าพี่ชิงจีดีกว่าเขาดิ้งกันตัวนี้จริงกว่าพี่โรนี่ไอ้กว่าพี่โรไอ้กว่าถอยนู่ถอยนู่ถอยนู่มาไม่จะสุดดีกว่า thank you ถอยนู่ได้เลยว่าเลยไปแต่ว่าเลยงานสิแม่나타나요. 나 거기도 가살로. 살로 들어. 맞죠? 자 블로그 앞세라 아이디 자네네 그럼 뛰는 수가 타가 놓아 봐. 그럼 또 나 오시 뭐 있는. 사이드기 라는 거가 허진이나 시리즈 와 다른 거 나오는 야 오늘도 가지 엄마는 또 미션 땡지 용성 뭐야? 땡지 용고. 먹을까지 가만 할 거리요. 와이스. 땀미니. ai chưa tầm mình tôi đi chung thấy hay tên là tua khá đấy hay tí game này ta cha thì cái sẽ cha bây giờ được bậc khá là bạn mỗi năm mà tin tập tàng hay cha gì đấy cái cái tôi thun đấy gì luôn bữa cũng cầu mình đi rồi gì luôn bữa cũng cầu mình đi rồi cái tôi tôi quả mana hình này tao ini một thằng mình trang làm đấy hay đi trang làm đấy xí đôi à mày hu ha cái em chừng ở table la chứ mana cầu thuộc tôi đi cha bé đẹp đấy xem mày mà bục chạy mà bục tập bà gì bố mày chạy đi không 좀 잠이 와 합자를 미봐. 어디 애는 미리봐. 아, 아이고 사회도 마. 뭐해? 자분이 또 진품 불어 아, 뭐로 잡을 강. 아, 얘 타로 이쪽 빠져 보니까 얘네 찡잉들 샤토레네. 아마 니 강은 나나 또 이용 말음나. 나오죠? tới xong khi bấm gì rồi ra đấy cảm ơn nghìn ấy đi sinh hoạt là mà thật khỏe anh đi này chạm đấy cái lớp làm đấy nha bạn biết đi khuyên mang được trâu đấy nè em hay về phải ra rồi kia khu bang nó lôi đi ôi ngay nè khu bang nè đi khu bang nó lôi đi em thang chỗ hội này đi Sabi khá đi chắc khá em ayum da hojik cheu na gai ka tang ai hore gari thong doi handak ti masai nga hau ba cha ga hojik gari ta ta de du dai gi sine na tan ni sine ha ni ne ta thong ga sine ha ba ni asi gi udong ge ri ha goi da ni sujan da ina gari ama khok ne lok thu hori horen ta to na kan chani nga jai ba sina hayengi thong na bagi hinjang na pising sem na loira me nga sai nong thin dana ko aduga sisina thangjing ne ba machi da ne alu ga mete ba hadi iron loi na ko ai gi sak sidi jeng ba jadre ai ta gi kan to bani na ware wa su ware hadi sa bani na ne duna
ꯑꯗꯣ ꯑꯩꯁꯦ ꯁꯤꯒ ꯏꯔꯣꯟꯕ ꯊꯥꯡꯒꯠꯂꯦꯕꯀꯣ ꯉꯥꯔꯤ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯒ ꯑꯂꯨꯒ ꯇꯣꯃꯦꯇꯣꯒ ꯏꯔꯣꯟꯗꯣꯏꯅꯦ ꯑꯗꯨꯒꯤ ꯏꯔꯣꯟꯕꯗꯨꯁꯨ ꯊꯥꯡꯒꯠꯂꯦ ꯑꯗꯨꯒ ꯍꯤꯟꯖꯥꯡꯅ ꯆꯦꯔꯣꯅꯥꯅ ꯊꯣꯡꯉꯦ ꯑꯗꯣ ꯑꯇꯩ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗꯤ ꯆꯥꯛ ꯈꯔ ꯃꯌꯨꯝ ꯃꯌꯨꯝꯗ ꯋꯥꯔꯦ ꯍꯥꯏꯅ ꯑꯗꯣ ꯃꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕꯤꯅꯕ ꯂꯩꯇꯕꯗꯨꯒ ꯁꯨꯝ ꯂꯩꯔꯦ ꯑꯗꯨꯅꯤ ꯑꯩꯅ ꯃꯣꯏꯒꯤ ꯍꯥꯞꯅꯕ ꯈꯨꯗꯩꯁꯦ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯄꯥꯈꯪ ꯃꯆꯥꯁꯨ ꯃꯔꯥꯡ ꯀꯥꯏꯗꯣ ꯐꯨꯔꯤꯠ ꯄꯥꯈꯪ ꯃꯆꯥꯁꯨ ꯃꯔꯥꯡ ꯀꯥꯏ ꯂꯩꯁꯥꯕꯤꯁꯨ ꯃꯔꯥꯡ ꯀꯥꯏ ꯁꯤꯁꯨ ꯌꯦꯡꯗꯣ ꯄꯥꯈꯪ ꯃꯆꯥ ꯉꯥꯛꯇꯅꯤꯁꯦ ꯃꯇꯨ ꯊꯤꯕ ꯑꯃꯗꯤ ꯌꯥꯎꯔꯦ ꯑꯩ ꯁꯤꯗꯤ ꯃꯇꯨ ꯊꯤꯔꯕꯅꯤꯀꯣ ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦ ꯁꯤꯟꯗꯨꯔꯒ ꯅꯝꯃꯤꯗꯣ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯀꯥꯏꯗ जेवणे जेवणे ꯁꯤ ꯌꯦꯡꯉꯨ ꯊꯕꯛ ꯆꯪꯕ ꯃꯤꯒ ꯃꯥꯟꯕ ꯌꯦꯡꯉꯨ ꯃꯌꯥꯝ उस्मानदाबनी गाँव का गावलिया ꯀꯥꯎꯀ ꯀꯥꯎꯂꯤꯌꯥ ꯁꯤꯀꯥ ꯁꯣꯝꯗꯅ ꯃꯔꯣꯟ ꯑꯃ ꯐꯤ ꯂꯣꯏꯁꯟꯅꯔꯤ ꯀꯨꯟꯊ꯭ꯔꯥ ꯍꯨꯝꯗꯣꯏ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯒ ꯊꯥꯔꯒꯅꯤ ꯃꯣꯏꯔꯥꯡ ꯀꯣꯠꯄꯅꯤꯗꯨꯒ ꯊꯥꯔꯒ ꯁꯤꯅ ꯍꯌꯦꯡ ꯃꯣꯏꯒꯤ ꯂꯥꯛꯄꯗ ꯄꯤꯅꯕꯒꯤ ꯄꯦꯛꯀꯤꯡ ꯇꯧꯔꯤꯅꯤ ꯂꯣꯏꯔꯦ ꯅꯨꯡꯗꯥꯡꯒꯤꯁꯨ ꯅꯨꯡꯗꯥꯡꯒꯤꯁꯦ ꯈꯔꯗꯤ ꯃꯤ ꯂꯦꯛꯑꯦ ꯏꯁꯥꯃꯤ ꯃꯜꯂꯦ ꯃꯟꯖꯔꯁꯨ ꯀꯩꯗꯧꯗꯣꯔꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯇꯣꯛꯑꯦꯕꯀꯣ ꯆꯥꯛ ꯇꯣꯛꯑꯒ ꯖꯨꯝꯗ ꯆꯠꯂꯅꯤ ꯑꯗꯨꯒ ꯌꯥꯗ꯭ꯔꯦ ꯆꯠꯀꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯖꯨꯝꯗ ꯆꯠꯂꯅꯤ ꯖꯨꯝꯗ ꯆꯠꯂꯒ ꯄꯣꯊꯥꯔꯨꯔꯅꯤ ꯍꯌꯦꯡꯒꯤ ꯁꯦꯠꯅꯕ ꯈꯤꯇꯪ ꯀꯩꯅꯣ ꯗ꯭ꯔꯦꯁ ꯀꯔꯤ ꯀꯔꯥꯡ ꯌꯦꯡꯉꯨꯔꯅꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯃꯌꯥꯝꯗ ꯎꯠꯆꯔꯒꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯇꯧꯖꯔꯒꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯂꯧꯈꯠꯄ ꯂꯩꯌꯦꯅ ꯑꯗꯣ ꯂꯥꯏ ꯂꯧꯈꯠꯄꯗꯣ ꯍꯨꯏꯔꯦꯝꯒꯤ ꯂꯥꯏ ꯂꯧꯈꯠꯄꯗꯣ ꯑꯩ ꯆꯠꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯔꯦꯕ ꯃꯃꯥ ꯍꯣꯏꯗꯤ ꯆꯠꯈꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯒ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ